Manipur Manghanba Nattraga Kanba Haibasi State Assembly the Phamliba Meehut Singi Makha Polli haina Veteran Politician Okram Joy na phongdokkhre wafama singa se Universal Human Rights Day 2024 gi Our Rights Our Future Right Now haiba theme da Nauriya pakhang lakpa SG hanagi MLA RK Anand gi yumda pangthokpa thoram amada mahangna phongdokhibani RK Anand gi medyang makhada Coordinating Committee Nauriya pakhang lakpa SG silaga pangthokiba thoram aduda Okram Joy na hai Mioiba amana malemda izzat leina hingba haibasi mioiba amagi athoiba right ni wafam asi Manipur gi hauzik oiriba phibam asida midyeng thamlaga yenglabadi miyamna human rights asi kadai fawba phangba ngamlibagi haibasi achoba wahang oigani Madam di miyam ngakpi senbigani haina leiriba army gi camp tagi ngasi mi mangbagi wathok leiri mafam khangdana mangkiba mi adugi loina bina governor unaba lakpada police na fazin bagi thawong chathari pumnamak asigi mathakta mafam khangdana mangkiba myoi kayagi aroiba mathong mangam phawba pangthokpa phangkidraba mama mapa kaya leiri haina mangna phongdoki Okram Joy na makha tana hai Manipur gi irang asi geopolitical gi factor na maram oiraga genocide amasung ethnic cleansing gi mong amada chatharakle masi pumnamak center amasung state laingakta miyamna Kanba Meehut singi laingak leina thokpane Parliamentary System of Democracy da miyamna Kanba Meehut sing Assembly da thaduna leibak asi sasan tawribani adu oiba tarabade Manipur Manghanba Nattraga Kanba Haibasi State Assembly da Phamliba Meehut singi Makha Polli haidaba yaroi Manipur tugaina ba honarakpagi mathakta India gi apunba saktam da singnaraklaba fawba Prime Minister Union Home Minister amade Manipur gi Chief Minister na tumina election bagi maram karino Manipur gi miyamna Bharat ima haina ikai khumnariba asigi matik chaba pakhumde BJP gi laingak asina piba ngamde madugi mahut khut tungbunaraga mapi mapa leitraba amagom miyam asi hingcha yaitambana hatpa ngaihanbagi punsi marel amada hinghalle Hauzik paliba laingak asigi makhada mioiba amana phangpham thokpa kari hak phanglibagi haibasi achobo wahang ama oiri haina Okram Joy na makha tana phongdokhi ngasi Manipur gi praja singda akoi bharot je akoi ima leibak ni haido madugi saruk to ngasi BJP gi rule asina thungan banga mi pra siri vire na thungan banga mi pra Modi na thungan banga mi pra Amit Shah na thungan banga mi pra nandu kari JP na da na thungan banga mi pra thungan banga bro akoi bharot ki macha duni haina koi chawtok chari ngasi de chaw gro bharot kumba one of the greatest democratic country in the world malem gi khwai de gi chawba ganatanta satpa leifak ta leiba state amada leiba praja na ngasi di mama leitaba mafa leitaba mapi mapa leitaba lamja sara dawna makut tung pullaga hingcha yaitamba sing kharana akoi hatpa ngai badawna hingib jinap akoi hatpa ngai rabado adugi thakde hing hoji kari thok de khangde karai de kari thok te khangde chwai matang da sigi tangkak chi lakwa kana malem gi mioi bu kunai na ngasi di human right declaration of akoi gi human right nainring ida akoi karai do no akoi gi hingbagi adhikar karai wai do no hingbagi adhikar ai mangda professor na palamba fundamental right the piriba United Nations na declared torba adugba charter mayam gi right mayam do where are we enjoying now under the provision of the constitution under this government Amaromda Thauramgi keynote address piraduna hanagi MLA RK Anand na hai Manipur gi miyam asi divide and rule policy na maram oiraga achoba chaitheng phangli kunai amagi hingba amasung changbagi luraba tanfam asida aikoi gi politicians singna lawfam thokpa thodang lobangam politicians singda lamdam asi nungsibagi chapchaba guna du chelam labade irang asi thoklam loi hauzik leiriba politicians sing asi ayambana leibaki khanba saraga masagi kudong chaba lawnabagi khanbana yambani Manipur kan ge hairabadi leibaki damak thawai thaba ngamba anoba chief minister amadi MLA sing mathau tai hauzik oiriba India gi prime minister asisu leibak asigi puwarida khwaidagi matik chada ba haibadu oire haina RK Anand mara sikhi kari ina line permission kari kana piri hujik po lang mani mangai hen jangri hujik se karam ta thabak tawi tawdina we are being overwhelmed by the outsiders foreigners Adagi Burmani Changpa Mayam Sing Loy Gino Tawre, literally taken over our population. The population growth here 2.1 later, the Jati Mutka 0 100 1 so not it is even 0 level. The Mapa Mamam Machadi go 0 Natra. Home surrogate Marie surrogate percentage Bankla neighbor. When Jati say demographically a quiz, automatic drop the which Mutka population growth to the Taib. We will be bright. Mutkane.
ꯑꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯗ ꯌꯥꯗꯦ ꯁꯤꯅ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯁꯤꯌꯟꯁ ꯑꯩꯈꯣꯏ ꯚꯣꯇꯔꯁ ꯃꯌꯥꯝ ꯄꯣꯂꯤꯇꯤꯛꯁꯇ ꯇꯥꯕꯤꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯗꯤꯁꯤꯖꯟꯅꯤ ꯄꯨꯝꯅꯃꯛ ꯂꯧꯗꯣꯏꯁꯦ ꯁꯤ ꯃꯌꯥꯝꯁꯤꯅ ꯗꯤꯁꯤꯖꯟ ꯂꯧꯕ ꯃꯇꯝꯗ they should be guided by the knowledge, experience, wisdom, and the vision, and the commitment to the state. Manipur state is the commitment to me. A jati se kalam de yare jati se kanmane an thawai tharu kuna fayan kan mi me am do koi moi gi dam to koi sem sa ba matam yoren